Konsa khul ke lungwiram naga village saitugi naga ki khulda naga nupi ama phurakhiba amadi naga khulda naga na yum saba yaroi haiduna Kuki mioi kangbu kharana thingkiba du foothill naga joint action committee na condemn tawrakre thodok adu da senabu Kuki singna lale haijaragadabani makha na thorokpa afafatagi daita Kuki leader singna lawgadabani haide nakalamoromda jairak asida Kuki WhatsApp group ta thadorokpa thadau text samada mafam aduda laiba Kuki sing alert oina lainana ba khangankhre thodok adu naga singna asoba issue ama oihanna ba honare naga amadi maitai singna Kuki singi lamunna ba honaduna lakle Kuki nipa nupi khudimak pambai ama hekta tawraga Kuki gi lam ngak ngaba ready da laigadabani haikre asumda iduning thawna thamlagle final electoral roll 2025 phongkhre draft electoral roll da Bishnupur district na voter masing helabaso final electoral roll da Ccpur na henkhre Manipur gi oina kendra hompu gi final photo electoral roll 2025 ngarang phongkhibaga loinana apunba voter masing lakun lising yankhai mari sahum marputaret oire amarom da draft electoral roll 2025 da Bishnupur district ki apunba voter masing la ama lising marphuga mari sahum hompu mapal leibada Ccpur district ki voter masing la amaga lising marphuga mari samaga tarahumdoi oikhiba do final electoral roll 2025 da de Bishnupur district na voter la ama lising marphumanga sani hompu mapan oibada Ccpur district na voter la ama lising marphumanga sangwa humdra oiduna Bishnupur da ki Ccpur na voter sahum sumna ama hele haide Delhi gi Noida scam da senaba se numit manga digi manung da changjar kadabani haide irang na maram oiraga saitheng kaya nangleba lamdam masida mioi khujok kharana maitai macha kaya mapalam da thabak pigani haiduna lupa lakh amadagi lakh taruk phawba deposit tawhalaga Delhi gi Noida da kausileba matung thabak pibagi mahut senthok lambi amata lahendana thamliba scam asida senaba mioi sing numit manga digi manung da Federation of Indigenous Peoples Democratic Movement gi mayai loisangda changjar kadabani haina lup asina section 1 thamlagle iram asigi matang da ngarang Manipur Press Club ta paumi singa unaba amada wafam asi phongdokladuna FIFDM ge president wahengbom santamaitai na hai Manipur ge oiriba awaba phibam asida mioi khujok kharan lamdam asida scam chathaduna mi khudingi interview yawhanba amade interview yawriba khudimak selection tawre haiduna harau halaga lupa la amadagi taruk phawba deposit tawhalaga Delhi gi Noida da kausilaga matung mi anoba khomba gi thabak oiramadagi hena lona Imphal da senthurakiba asiguma phattaba thawong asida victim oiraba singidamak nungaitaba phongdokpaga loinana scam asibu chathariba mioi sing aduna pusilagliba nupa nupi sing punna room amada pulap thamjinba amadi chanabi haiba amata laitana nupa nupi yum panbagi moongda Noida sector 143 da punna leiriba amadi kaisu khangjadriba naha kaya amasu mafam aduda laihori amadi nupi oibi kaya mayumda thonglinglabasu thokpa ngamdana laihoriba si athuba matamda lenga kamari leinaba department na thijinbiu amaromda asiguma phattaba thaba asi isa gi yumda tholagloi haningai leite maram asina asiguma phattaba chanabi asida yawdanaba honaminasi amadi mari leinaba singnasu yengsinbiduna iramdam Manipur asida thoktanaba honabiu masida sunatana scam asida chenariba mioi sing numit mangani gi manungda FIFDM gi head office changjara kadabani haire